Ngasi numidang wairam phongkiba kanglaipa mairagi pawsi degi maruoiba paw khara khangasaraga miyamda khudo tamjike National Highway 2 da Kuki singna chasaramba economy bracket khudaktagi handokre. The Working Committee of Kuki Civil Society Organization WCKCSOS na ngarang ayupong taretaba matamdagi National Highway 2 Imphal Dimapur lambi paringda chatharakiba economy bracket khudaktagi handokre. Economy bracket handokiba na maram oiraga lambi paringa sida panduna lairamba malpuba gari sing Imphal tamna sanglakpa hokre. WCKCSOS ki spokesperson Thamuilan Kipgen na phongdokhibada Kuki zo sing maru oiba lambi ama oiriba Kangpopi ki Kangui dagi Surochampur chatliba lambi paringda mamang tha July 15 dagi numit kuni hena communal oiba maungda bracket chatharakhibana maram oiraga economy bracket adu chathakhibani adubu Manipur gi governor na miing sanglakpaga loinana mausagum lambi paring aduda free moment halakhiba aduna maram oiraga economy bracket asi handokpani WCKCSOS na sangsilakhiba khongjangda UNC amadi miyamna lawkhiba thaudang adu thagatningai ni kariguma governor na miing sangbaga loinana chapchaba thabak lakhatrabadi total bracket changsingkhigani haiki makhatarapa pauda MPCC na sinduna Quit India Movement pangthokre President Rugi makhada maithira balek ngawlu leibagi mahutta fresh election tawgadabani ke Mega Chandra Shiva Sena Manipur ki President asi India ki Constitution munna khangdrei BJP amadi punna saminariba party na lengawlon soiraga Congress tainabagi hainabi asi lepana fagani President Rugi makhada maithira balek ngawlu leibagi mahutta fresh election tawgadabani haina Manipur Pradesh Congress Committee MPCC ki President Kaisa Mega Chandra na phongdokhre wafam asingasi India ki jati ki mapa Mahatma Gandhi amasung Indian National Congress na lising masama panifugani thoigi August 3 da changsinghiba khongjang Quit India Movement amadi India Youth Congress lingkhatkiba chahi humpoga manga surakpagi numit ningsing palan thauram pangtokpaga mari lenjana MPCC ki President Mega Chandra na phongdokhibani Imphal ki Congress babanda pangthokiba tharam aduda CLP ki leader Okram Ibobi MPCC ki President K Mega Chandra CWC ki member Gaikhangam amadi party ki maru oiba thomi kayana saruk yaki lonina Indian Youth Congress ki thomi singna IYC ki foundation day ga mari lenana naha singa laiba asibu hiram khudimakta mangjil thana puna bapandamda wasakpagi tharam supangthokhi Tharamga mari lejana MPCC ki President K Mega Chandra na hai miyam gi mihut leitabana lamdama si hauji hiram khudimakta maning hanba haibadu oire ana laying degi hauraga lawmi simida piramba central subsidy ayamba mathau tawdre leitalai rabasing masa khangdana PM Kishan ka sajilambagi achauba watho amalak le haiki makhatara papauda lalawbo singna Assam Rifles ki camda nomai kapsinduna attack chathakre Khulai paiba lalawbo singna Assam Rifles ki camda nomai kapsinduna attack chathakre AR gi makedegi su handuna maike animakta akal mamongda khuthongna khare haire hariba thaudo asinga si ayupung marirom taba matamda Arunachal Pradesh ki Laju area gi Nagroda laiba Assam Rifles ki camda thokibani pawa sinahai Alpha Independent amadi NSCN gi apun balami singna AR gi kem adu da nomai kapsinduna maike ani degi attack chathakibani haire lalawbo singna attack chathakhiba aduda AR gi maike degi su life amazing gun phawba khut hanbaga loinana maike animakta minute ko lom khuthongna khi hauji phawba gi oina khuthongna ba aduda maike animaki oina aso apan amadi asi anagi paw phangba ngamdre thogdok thokpham de AR gi ahemba forcing thomjinduna hauji alpha lalhawbo sing phana ba operation chathari haire makhatara papauda Kuki singgi Lifeline oiba lambi semba ministry na yakhre thabakta onthoknaba Manipur lengakta khangalakre Kuki singna Kangpokpida chatharamba economy bracket khudaktagi handokre Foothills Naga Coordination Committee FNCC ki ngarang wari chanabada Manipur ki Home Commissioner N Ashok Kumar na Jaraman Road natraga Tiger Road na chingba sembagi ayaba lengana pikhiba leite haina thajaba pibadagi lambi adu da chatharamba ban handokharaba matungda lambi adu semgadabani haina ministry na Manipur lengakta irakpa jol ama social media da viral oirakle
Ministry of Department of North-Eastern Region Donor-nadi Manipurgi singgi sarukta lambi semhanabagi matangda Manipur lengakta tharakiba seol adu August 6 Donor Ministry ki Joint Director Pausyamun Tanglutna Manipur lengaki Chief Secretary da aiba cherol ama tharaktuna Kuki MP Manipur gi apambagi matung ina singgi area da phaunaba yaba lambi ama semhanabagi matangda khangalakibani August amada Kuki MP Manipurna India ki President Dorapati Murmuda Memorandum ama pisinduna Manipur ki singgi area singda akhanaba phaunaba yaba lambi sembinaba taksingki kumjali sing aniga subna kunga homdagi me ahumdagi hauna Manipur da kanglup ki hana sunaba thodok sing leptana tholakkiba maramna Kuki phurukki miyoy sing chathok chashin tawbada saungna khudong chadaba mayoknaba maramna singgi area da akhanaba phaunaba yaba lambi ama chamgatnabagi tangai fadaba lei hainasu Kuki MP Manipur na India ki President na taksingki Ministry na thadorakkiba jol aduda Tiger Road natraga Jaraman Road na singbagi mamingde pande Adobo Kuki singgi Lifeline hairiba lambi asidi nagasina palliba Jaraman Road Tiger Road haiba sinatana leite masimangna state government ga central government ki marakta pau phaungnadaba manba phibam ama semgatlei natraga na nagasingi asawa phathanaba lambi sembagi ayaba piroi haibana jingba phongdokpra haibasi haujikse wahang ama oiraklei amaramda nagasingna namna khundaba mafamda Jaraman Road Tiger Road haina mingthonba lambi semjilakpa amasung suspension of operation na leiriba Kuki Merton singgi designated camp sajilakpagi mayokta FNCC na Kuki sing changhandabagi matangda kaukiba banga mari lenyana ngarang Manipur ge Home Commissioner ga wari sanakhibada state angangna asiguma makhal ge lambi semnabagi ayaba pikhiba leiti hana phongdokpa leikhirabani kariguma logi wangbada asiguma makhal ge lambi semlamba tarabadi mathau taba action lakhakani haina nakal anina yanaba purakki Su agreement amasung indigenous camp gi matangda naga singi pungda yauriba nungnangba punamak ko anaba istelengang na athuba matamda center ga tanaduna matik chaba thaurang lokhalagani hainasu nakal anina yanaba purakki singmai kokthokthuna popi pambi thajilapagi matangda istelengang na war on drug laukthokthuna popi thabagi thabakta chenariba miyoising narcotics drug and psychotropic substance act ki matangda matik chaba action lokhatuna lakli state police amade central agency na mafam kayada popi pambi sing paktakna manghanta anbagi thawrang lokhatuna lakhi matung tarakpadasu karamba mafamda popi pambi tharambagi haibado kumna yengsilaga manghanta anbagi thawrang lokhatkani hanana kal anina yanaba purakhibani madak achida working committee Kuki CSO na National Highway 2 da koramba economy blockade khudaktagi handokre hiram masigi matana committee na thadorakpa seol amana hai Kuki jaw phuruki miyoy singna thengnariba khudongchadaba singi matangda Manipur gi governor na akhanaba mieng changlaktuna Kangpokpidagi Churachandpur phawba numit kuni henna thamlakkiba athingba laukthokhanbagi damak tawbimal khangbo udlei United Naga Council bu miyoybagi minungsuida yumpham oiraga lambi handoknaba honabada laukiba thodang thagatningaini Adam oinama Kuki jaw phurupki Lifeline da kanagumba organization amatana matung tarakpada athingba pinaba hotnaroidabani hiram asigi matangda Kuki jaw phurupki miyoysingna matam punamakta lambi paring asida ayat apam pirakpada mayoknyanaba sem saduna lei hainasu cherol asina phongdorakli